ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯔꯥ ꯊꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯃꯦꯔꯥ ꯋꯥꯕꯨ ꯌꯨꯡꯗꯨꯅ ꯊꯥꯡꯃꯩ ꯍꯥꯞꯂꯗꯨꯅ ꯈꯨꯠꯇ ꯊꯧꯔꯤ ꯄꯥꯏꯅ ꯆꯤꯡꯈꯠꯂꯤ꯫ ꯀꯨꯝ ꯑꯃꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯄꯥꯔꯤꯒꯤ ꯏꯃꯨꯡꯁꯨ ꯉꯝꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔ ꯀꯠꯆꯗꯨꯅ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯤꯛꯇꯛ ꯇꯧꯕ ꯃꯉꯥꯜ ꯅꯥꯏꯕ ꯊꯥꯡꯃꯩ ꯑꯃ ꯍꯥꯞꯂꯗꯨꯅ ꯃꯦꯔꯥ ꯋꯥ ꯌꯨꯡꯂꯤ꯫ ꯇꯝꯐꯥꯅ, "ꯏꯕꯨꯡꯉꯣ, ꯅꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯦꯔꯥ ꯊꯥꯒꯤ ꯄꯨꯔꯅꯤꯃꯥ ꯑꯁꯤꯗ ꯃꯦꯔꯥ ꯋꯥ ꯌꯨꯡꯂ ꯃꯇꯨꯡ ꯏꯁꯣꯔꯕꯨ ꯊꯧꯅꯤꯖꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕꯅꯦꯕ?" ꯄꯥꯔꯤꯅ, "ꯉꯁꯥꯏ ꯑꯌꯨꯛꯇꯩ ꯊꯣꯛꯈ꯭ꯔꯕꯅꯤ. ꯑꯉꯥꯡꯁꯨ ꯄꯨꯗꯨꯅ ꯆꯠꯈꯤ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯐꯥꯎ ꯍꯜꯂꯛꯇꯦ꯫ ꯏꯃꯥ, ꯂꯣꯏꯁꯤꯟꯅꯕ ꯑꯗꯨꯝ ꯇꯧꯔꯁꯤ. ꯃꯈꯣꯏ ꯉꯥꯏꯔꯕꯗꯤ ꯊꯦꯡꯈ꯭ꯔꯅꯤꯕ." ꯏꯔꯤꯛꯅ, "ꯏꯃꯥ, ꯅꯇꯦꯟ ꯊꯧꯃꯩꯁꯦ ꯃꯪꯒꯣꯜ ꯃꯁꯤꯁꯤꯗ ꯑꯗꯨꯝ ꯊꯅꯝꯂꯒꯦ?" "ꯍꯣꯏ ꯍꯣꯏ, ꯊꯅꯝꯂꯣ꯫ ꯏꯕꯦꯝꯃ, ꯆꯥꯛꯁꯦ ꯅꯅꯥꯎ ꯅꯨꯄꯥ ꯍꯣꯏꯗꯨꯕꯨ ꯆꯥꯔꯒ ꯂꯥꯛꯇꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ. ꯍꯥꯞꯆꯤꯜꯂꯨꯔꯒ ꯆꯖꯤꯛ ꯑꯃꯨꯛ ꯂꯦꯝꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ." ꯏꯔꯤꯛꯅ, "ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ ꯏꯃꯥ, ꯍꯥꯞꯂꯒꯦ." ꯈꯪꯗ꯭ꯔꯦ, ꯃꯧꯅꯦꯅ ꯇꯧꯔꯤꯕꯁꯤꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯕꯅꯤ. ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯒꯦꯅ ꯈꯟꯕꯁꯨ ꯎꯅꯕ ꯐꯥꯎ ꯍꯦꯛ ꯐꯪꯗꯦ. ꯀꯔꯤ ꯊꯕꯛꯄꯨ ꯂꯩꯕꯅꯣ? ꯑꯣꯟꯊꯣꯛꯅ ꯇꯣꯏꯅꯁꯨ ꯆꯠꯈ꯭ꯔꯦꯅꯦ ꯃꯄꯥꯝꯁꯦ." ꯄꯥꯔꯤꯅ, "ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯏꯃꯥ?" "ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗ. ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ. ꯀꯃꯥꯏꯅ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯇꯥꯟꯅꯅꯤꯡꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ. ꯏꯃꯥ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯒꯣꯔꯣꯕꯗ ꯑꯗꯨ ꯂꯩꯌꯨ ꯑꯗꯥ ꯂꯩꯌꯨꯅ ꯀꯩꯁꯨ ꯍꯥꯏꯔꯨꯅꯨꯀꯣ. ꯋꯥ ꯑꯃ ꯉꯥꯡꯅꯔꯛꯄꯗꯣ ꯇꯥꯅꯤꯡꯗꯦꯕ." "ꯃꯥꯁꯨ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ? ꯍꯥ? ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯃꯥꯁꯨ ꯌꯥꯎꯒꯗꯕꯅꯤꯅꯦ. ꯃꯆꯜꯗꯣ ꯃꯥꯒꯤꯁꯨ ꯃꯆꯜꯅꯤ. ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯇꯥꯡꯅ ꯊꯣꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯃꯆꯜ ꯑꯗꯨꯒꯤꯅꯦ ꯍꯥꯏꯗꯅ ꯀꯔꯤꯕꯨ ꯇꯝꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯍꯥꯏꯔꯨꯔꯒꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯈꯨ ꯀꯥꯝꯗꯣꯏꯕ. ꯀꯔꯝꯕ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯅꯦ. ꯃꯆꯜꯒꯁꯦ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯇ ꯐꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ. ꯃꯆꯜ ꯊꯥꯗꯣꯏꯒꯤꯗꯤ ꯍꯟꯗꯛꯀꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅ ꯃꯥꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ." ꯏꯔꯤꯛꯅ, "ꯏꯃꯥ, ꯏꯆꯜ ꯊꯥꯗꯣꯏꯒꯤꯗꯤ ꯑꯩꯅ ꯌꯥꯝꯗ꯭ꯔꯕꯁꯨ ꯈꯔꯗꯤ ꯇꯝꯂꯤ. ꯗꯈꯤꯅꯥ ꯑꯣꯏꯅ ꯑꯩꯅ ꯂꯩꯔꯒ ꯊꯝꯂꯕꯅꯤ, ꯃꯥꯒꯤ ꯗꯈꯤꯅꯥ ꯇꯝꯒꯦ ꯍꯥꯏꯗꯅ. ꯏꯅꯥꯎꯒꯤꯗꯤ ꯀꯔꯤ ꯇꯝꯒꯗꯕꯅꯣ ꯈꯪꯗꯦ. ꯃꯥꯁꯨ ꯇꯧꯖꯁꯅꯤꯗ, ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ?" "ꯏꯕꯦꯝꯃ, ꯅꯪꯗꯧꯅ ꯂꯣꯏꯅ ꯈꯜꯂꯗꯤ ꯐꯔꯣꯏꯗ꯭ꯔꯅꯦ? ꯃꯥꯗꯤ ꯃꯆꯜꯗꯣ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦꯅꯦ. ꯌꯦꯡꯉꯨ, ꯂꯨꯍꯣꯡꯉꯝꯗꯥꯏꯗꯨꯗ ꯃꯆꯜꯗꯨꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯤ ꯁꯤꯟꯊꯍꯟꯗꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯕ꯭ꯔꯥ ꯃꯥꯅ? ꯑꯎꯟꯄꯣꯠ ꯃꯇꯤꯛ ꯆꯥꯅ ꯍꯥꯞꯄꯤꯕꯁꯨ ꯉꯝꯗꯕ. ꯃꯅꯤꯡꯁꯨ ꯊꯨꯡꯍꯟꯈꯤꯕ ꯅꯠꯇꯦ. ꯃꯥꯅ ꯂꯣꯏꯅ ꯄꯨꯊꯣꯛꯇꯧꯁꯤ ꯃꯉꯥꯏꯌꯦꯕ. ꯏꯁꯧ ꯂꯥꯡꯗꯅ ꯂꯩꯐꯝ ꯈꯪꯍꯟꯈꯤꯗꯕꯅꯤ ꯏꯆꯥꯗꯣ. ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯅꯤ, ꯆꯥꯛꯀꯧꯕ ꯅꯛꯁꯤꯜꯂꯛꯂꯕꯅꯤꯅ." "ꯏꯃꯥ, ꯀꯩꯁꯨ ꯉꯥꯡꯅꯔꯨꯅꯨꯀꯣ. ꯃꯥꯅ ꯄꯤꯅꯤꯡꯕ ꯄꯤꯖꯁꯅꯨ, ꯄꯤꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯁꯅꯨ. ꯂꯩꯀꯥꯏ ꯈꯨꯃꯩ ꯑꯣꯏꯕꯗꯣ ꯄꯥꯝꯖꯗꯦꯕ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯆꯥꯛꯁꯨ ꯂꯣꯏꯗꯨꯅ ꯂꯩꯔꯤ. ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯍꯜꯂꯛꯇ꯭ꯔꯤ. ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯆꯥꯗꯅ ꯉꯥꯏꯔꯤ ꯊꯦꯡꯂꯕꯗꯨ ꯐꯥꯎꯕ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯍꯜꯂꯛꯂꯤ꯫ ꯒꯣꯔꯣꯕꯅ, "ꯀꯔꯤꯅꯣ ꯏꯃꯥ, ꯇꯨꯝꯒꯦꯗ ꯍꯥꯏꯗ꯭ꯔꯒ ꯃꯄꯥꯟꯁꯤꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤꯁꯤꯕꯣ?" "ꯀꯔꯤꯅꯣ, ꯅꯈꯣꯏ ꯂꯥꯛꯂꯒ ꯄꯨꯟꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯗꯕ ꯃꯈꯩ ꯉꯥꯏꯔꯤꯕꯅꯤ. ꯏꯕꯨꯡꯉꯣ, ꯅꯣꯏꯕꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ, ꯑꯁꯨꯛ ꯊꯦꯡꯅ ꯍꯜꯂꯛꯂꯤꯕꯁꯤꯕꯣ?" ꯏꯕꯦ ꯍꯥꯏꯕꯤꯅ, "ꯍꯣ, ꯀꯔꯤꯅꯣ, ꯏꯃꯥꯕꯨ ꯊꯕꯛ ꯑꯃꯠꯇ ꯂꯩꯕꯤꯗ꯭ꯔꯕꯣ? ꯅꯣꯡ ꯐꯥꯗꯣꯛ ꯏꯄꯥꯝꯗ ꯆꯠꯄꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯕꯣ? ꯍꯥꯏ, ꯆꯤꯟꯒꯟꯕꯤꯌꯥ, ꯅꯈꯣꯡꯗ ꯃꯪꯒꯣꯜꯁꯤꯗꯐꯥꯎ ꯀꯥꯔꯛꯇ꯭ꯔꯤ. ꯏꯁꯧ ꯍꯥꯟꯅ ꯂꯥꯡꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯄꯥꯝꯗ ꯉꯁꯤ ꯈꯛꯇ ꯆꯠꯂꯤꯕꯁꯦ? ꯍꯥ? ꯀꯔꯤꯕꯨ ꯇꯧꯔꯒ ꯂꯩꯒꯦ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ? ꯑꯩꯈꯣꯏꯗꯤ ꯏꯄꯥꯝꯗ ꯆꯠꯂꯒꯅꯦ ꯇꯧꯐꯝ ꯈꯪꯗꯤꯌꯦ. ꯉꯦꯛꯇ ꯐꯥꯎꯕ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ. ꯅꯪꯗꯤ ꯉꯝꯕꯨ ꯉꯝꯃꯤꯅꯦ." ꯊꯣꯏꯆꯥꯅ, "ꯑꯕꯣ, ꯏꯃꯥꯅꯅꯦ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯅ ꯑꯩꯈꯣꯏ ꯑꯕꯣꯛꯇ ꯊꯣꯡꯍꯜꯂꯤꯅꯤ, ꯑꯗꯨꯒ ꯆꯥꯏꯕ. ꯁꯤꯗꯗꯤ ꯑꯍꯥꯎꯕ ꯑꯝꯇ ꯄꯤꯖꯗꯦ ꯍꯥꯏꯌꯦ ꯏꯃꯥꯅ ꯑꯕꯣꯛꯇ. ꯑꯗꯨꯏꯅꯦ, ꯑꯩꯅ ꯅꯨꯡꯗꯥꯡ ꯇꯥꯔꯦ ꯌꯨꯝꯗ ꯆꯠꯂꯁꯦ ꯍꯥꯏꯕꯗꯁꯨ ꯑꯕꯣꯛꯅ ꯆꯩꯔꯤꯕ. ꯑꯩꯈꯣꯏ ꯄꯥꯕꯗꯁꯨꯅꯦ ꯑꯕꯣꯛꯅ ꯋꯥ ꯃꯌꯥꯝ ꯍꯥꯏꯉꯣ. ꯍꯥꯏꯀꯣ ꯄꯥꯕ?" ꯒꯣꯔꯣꯕꯅ, "ꯍꯥꯅꯤꯀꯣꯝꯇ, ꯀꯩꯅꯣ ꯍꯥꯏꯗꯦ
Ibema nang wayam nganganu ko kashu haide nangna haiba man bai wani is haidu dia leiba nungai trasu abu hoida laga layu haidu dia aduga paba na bokta sel mayam su piramidu dia asu loi u hawine imana kharaga hapamo yam dena amuk paba na pikhau do humaga lauthoga piridu dia ai mangdane do ibi haibina he angang na ne wayam ngangan tumi lei nasinu thazalakani ngasi paw yam tamningbra na tampha sor sang mo hondoklaga Paris nakhoi lakpa ngai ramlibani chakse chana tawrasi law nasina nya chaka loina loikrabani ibi haibina charoi ekhoi sare ngasai na haikhredubu hoi phare na phiga to homluro atomba imaga nangi ta sauga wari khra sanasi hayeng do ibi haibi phet leithok tu na sangkhri mathangi nongan bada tampha sumang aduda phaktha duna musayai duna phamlaga Malem nei sabu kubakta takla duna lebakta namli wana sabu samjet aduna pokna namna hauraba sam adubusu hathari mamau ahal irik masu ayuki tawgadaba mathau loiraduna duk thangmai katla matung manem tamphagi manakta tholaktuna wa hangjare ima karin sangsa sige ima gidi ama hekta yaida imauna thongge khanbado adum hekta thong ima Bangkok lauti sang mamaga yungsak mapalga ikai thabiga thangjinga masingsu susalage ma as how khran don thok nasu tin busumi hoi phare thongjaru ibungo sawbudi hagot khrabra hagot krema maningin kulda yumpak ta hobani ma kaujaraura ma loiraga law hayo atombadubu hagot khraba zalane makhol mawaga tadida ima hagot chi mali ai kaujaramge Kauranu, main hagot jarksani. Hawdok lubadanya, mahagi nupi saroido amu hawgolaklaga isaw langlarani. Ayok sidanya, makhol do imata ningdi. Nasaydagi tumgiyaw na tumsiliba ibi haibi pamudagi hekta laurai. Ho ayok sida itay inaw kimiwa natradi nganganingay leitrabo. Biriyam ngakto ini hekta oradana, tazaning jawayba. Ngayakta tumbasida ini khatam di ek tumbasya phangandeda ko. Tampha, onsin naurabadi mayamki kumai oirani khanduna kaisu khumlujai gorobasu tumba yadraduna hawgalei tamphana hai atomba nang hawgalakpa yam phare imane nanga wa khara tana ningdu leiramlibani kainu yahubaga kainu tanadosinam haroima tampha tandi tali khungdorakliba khondaduda hawdokadori wa adu inthi nungainadi khumlaklaroi khangi adubu haidaba yada wadi oibana hawdorakli Nakhoi ta sauga natai maganadi masalgi yamabasu yamdrabasu dakhina amadi tamlani hairi ado nangbu nasalgi kari tawgi khalibano chakobase kuiraktrene aise matang aduda ibi haibisu phatholaktuna wamarak that hairi karino moiba ik atorga leiduba ekhoibu kaidagi siran dakhina tawdoino silga leiti handakti sil phangdridudi moi pabagi kaino khangdi tupana tawdona ika taw leba ibema nasaldu matom taninya kum amagi amuktang thokpa ningol jakobani yamba yamdaba angam amadi tawhandinginya adubu leite hairabanina karidi upai lei ho kum amatasu jakobodo lephai daiba leitabani adu yamna matha sagadaba nate leiraga kawra loire leitragana tokani ekhoi ki phawba manjang amada lepsinba ngamdringai sida migi gamu usinbadi ekhoi su ngamjadre Tampana hai bema nangna chinara yam heli ko kummamagi sakau baibasya maitai khoigi satnabida kum kalabadi kum sing khangdana lepi hainari bani sakau bagi nungyarta khanglaga ne wanga sakau bale baibasya tangai phadana asiyana yawraba kanta lepnari bani tangai mo phadana leiba leitaba sak sara amadi sadaba yadi imung adugi awabada salangban pumba ningol mana kokthok japthok piribani Ho thaina ngai oida padaba satnabi kharadu ta thajaduna dom hinglabadi punsido khunung sangdu dom leiba taba hawjikse yam chawkhalabani yare sangkhro nangna selsi kibu putoktrabasunya mama aina ngamna ba kawgani mama ai ma leina karigi isabudi sakauroi kawbiyu noi masal tanaraga ne sum kawbiyu ekhoi daga di yesin biraktana ba haijari
ꯅꯪꯁꯨ ꯅꯤꯡꯉꯣꯜ ꯑꯃꯅꯤꯀꯣ ꯅꯤꯡꯉꯣꯜ ꯑꯃꯅ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯥꯅ ꯂꯥꯛꯄꯗ ꯊꯃꯣꯏꯗ ꯐꯥꯎꯕ ꯏꯍꯨꯜꯗꯣ ꯅꯪꯁꯨ ꯐꯥꯎꯔꯤꯕꯅꯤꯀꯣ ꯑꯗꯨꯒ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯇꯔꯥꯏꯅ ꯍꯦꯛꯇ ꯆꯥꯛꯀꯧꯕ ꯂꯦꯞꯁꯤ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯪꯁꯨ ꯂꯩꯇ꯭ꯔꯦ ꯆꯠꯂꯔꯣꯏ ꯍꯥꯏꯔꯕꯗꯤ ꯍꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯍꯥ ꯆꯥꯛꯀꯧꯕ ꯆꯠꯂꯔꯣꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯕ ꯅꯆꯤꯟꯗꯨꯅ ꯏꯁꯥꯒꯤ ꯐꯥꯎꯕꯅꯦ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ ꯇꯧꯔꯒ ꯆꯠꯇꯧꯔꯤꯕ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯏꯗꯅꯦ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯍꯥꯏꯔꯣꯏ ꯑꯩꯒꯤ ꯏꯁꯥꯒꯤꯗꯤ ꯑꯩꯅ ꯑꯇꯗꯥꯏ ꯍꯥꯏꯕꯗꯣ ꯇꯥꯔꯕꯅꯤꯅ ꯑꯩꯅ ꯇꯧꯕ ꯇꯥꯕꯅꯤ ꯍꯣ ꯐꯔꯦ ꯇꯧꯔꯣ ꯎꯄꯨꯗꯒꯤꯅꯦ ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯀꯔꯤꯅꯣꯃ ꯂꯧꯊꯣꯛꯂꯒ ꯍꯦꯛ ꯄꯤꯔꯣ ꯑꯩꯈꯣꯏꯗꯤ ꯏꯄꯥꯝꯗꯅꯦ ꯐꯅꯦꯛ ꯐꯤꯒꯦ ꯑꯃ ꯍꯥꯞꯄꯣꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯅ ꯆꯠꯇꯕ ꯌꯥꯗꯦ ꯄꯣꯠꯁꯨ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯗꯧꯔꯤ ꯍꯥꯞꯄꯛꯀꯗꯧꯔꯤ ꯄꯣꯠꯇꯨꯅ ꯑꯍꯣꯡꯕ ꯑꯣꯏꯗꯕꯅꯤ나 ꯑꯗꯨꯅ ꯍꯟꯗꯛꯀꯤꯗꯤ ꯀꯅꯥꯅꯣ ꯇꯥꯟꯅꯕꯤꯔꯣ ꯑꯩꯈꯣꯏꯗꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯅꯨ ꯏꯔꯤꯛꯅ ꯏꯃꯥ ꯌꯥꯔꯁꯦ ꯏꯅꯥꯎꯍꯣꯏꯁꯨ ꯂꯩꯇꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯏꯁꯜꯒꯤ ꯑꯩꯅ ꯌꯥꯝꯗꯕ ꯈꯔꯗꯤ ꯂꯥꯡꯂꯤ ꯃꯗꯨꯅ ꯍꯟꯗꯛꯀꯤꯗꯤ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯁꯤ ꯃꯇꯨꯡꯗ ꯏꯅꯥꯎꯍꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯁꯜꯒꯤ ꯃꯁꯛ ꯊꯣꯛꯄ ꯄꯣꯠꯁꯛ ꯑꯃ ꯇꯧꯁꯤ ꯏꯃꯥ ꯑꯗꯨꯅꯤ ꯏꯆꯦꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯋꯥꯅꯒ ꯋꯥꯕꯅꯦ ꯑꯌꯨꯛꯁꯤꯗꯕꯨ ꯑꯩ ꯆꯪꯖꯈ꯭ꯔꯒꯦ ꯏꯆꯦ ꯏꯕꯦ ꯍꯥꯏꯕꯤ ꯃꯃꯥꯗ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯏꯔꯤꯛꯅ ꯏꯃꯥ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯜꯂꯤꯕꯅꯣ ꯏꯅꯥꯎꯍꯣꯏꯁꯨ ꯉꯝꯂꯕ ꯀꯥꯟꯗ ꯑꯗꯨꯝ ꯃꯔꯥꯏꯅ ꯄꯨꯊꯣꯛꯆꯔꯁꯅꯤ ꯍꯟꯗꯛꯀꯤꯗꯤ ꯁꯣꯏꯗꯅꯕ ꯅꯃꯧꯅ ꯁꯤꯜꯂꯒꯦ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯂꯩꯕꯅ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯆꯥꯎꯊꯣꯛꯅ ꯂꯩꯔꯤꯕꯅꯤ ꯏꯆꯥ ꯑꯃꯒꯤ ꯍꯛꯇꯛꯇ ꯅꯣꯔꯣꯛ ꯀꯨꯝꯃꯤ ꯏꯆꯥ ꯑꯃꯒꯤ ꯍꯛꯇꯛꯇ ꯁ꯭ꯋꯔꯒ ꯀꯥꯏ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥ ꯍꯧꯔꯤꯗꯅ ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯆꯥꯛꯀꯧꯕꯁꯨ ꯅꯛꯁꯤꯜꯂꯛꯂꯦ ꯇꯝꯐꯥꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯆꯧꯕ ꯅꯪꯕꯨ ꯅꯆꯜꯗꯣ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯔꯨꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯇꯝꯁꯦ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦꯅꯦ ꯄꯥꯔꯤꯅ ꯏꯃꯥ ꯉꯁꯤ ꯆꯠꯂꯨꯔꯁꯤꯔ ꯇꯧꯕꯅꯤ ꯆꯠꯂꯨꯔꯣ ꯉꯟꯅ ꯆꯠꯂꯨꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯋꯥ ꯈꯪꯗꯦ ꯍꯥꯏꯅꯈꯤꯅꯤ ꯍꯥ ꯅꯅꯥꯎ ꯅꯨꯄꯥꯗꯨꯅ ꯀꯔꯤꯃꯠꯇ ꯈꯪꯂꯔꯣꯏꯗꯣ ꯍꯥꯏꯗ ꯂꯩꯈ꯭ꯔꯕꯅꯤꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯏꯃꯥꯅꯦ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯄꯨꯔꯥ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯕꯗꯣ ꯏꯆꯥꯁꯤꯗ ꯍꯦꯛ ꯑꯣꯏꯗ ꯑꯁ ꯌꯥꯔꯦ ꯕꯦꯝꯃ ꯇꯥꯈ꯭ꯔꯗꯤ ꯑꯃꯨꯛ ꯈꯠꯅꯕ ꯇꯥꯔꯦ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯔꯨꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯗ ꯍꯩꯃꯥ ꯍꯥꯏꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯃꯥꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯤꯅꯦ ꯃꯥꯁꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯈꯔꯗꯤ ꯂꯧꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯃꯇꯨꯅ ꯍꯥꯏꯔꯗꯤ ꯉꯝꯅꯕ ꯇꯧꯏꯅꯦ ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ ꯌꯥꯝ ꯍꯩꯅ ꯁꯨꯝꯈ꯭ꯔꯦ ꯌꯥꯔꯦ ꯁꯤꯃ ꯑꯩꯁꯨ ꯆꯥꯅꯕ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯄꯥꯔꯤ ꯃꯈꯨꯠꯇ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯏꯔꯨꯖꯅꯤ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯑꯗꯨꯗ ꯒꯣꯔꯣꯕ ꯑꯃꯗꯤ ꯏꯕꯦ ꯍꯥꯏꯕꯤ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥ ꯊꯣꯏꯁꯥꯒꯤ ꯃꯈꯨꯠꯇꯨ ꯁꯝꯗꯨꯅ ꯆꯪꯂꯛꯏ ꯃꯅꯦꯝ ꯇꯝꯐꯥ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯈꯥꯎ ꯑꯗꯨ ꯃꯃꯥꯅ ꯎꯔꯁꯅꯨ ꯃꯇꯥꯒꯨꯝ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯍꯩ ꯑꯌꯨꯛꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯉꯁꯤꯗꯤ ꯌꯥꯍꯧꯕ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ ꯑꯕꯣ ꯏꯃꯥꯒꯤꯁꯨ ꯑꯩꯒꯤꯁꯨ ꯐꯤꯔꯣꯜ ꯃꯌꯥꯝ ꯂꯩꯔꯨꯏꯅꯦ ꯀꯩꯊꯦꯜꯗꯒꯤ ꯃꯆꯥꯅ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯗꯨꯗ ꯒꯣꯔꯣꯕ ꯃꯃꯥꯏꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯥꯡꯉꯤ ꯏꯕꯦ ꯍꯥꯏꯕꯤꯅ ꯌꯥꯔꯦ ꯑꯉꯥꯡꯅꯤꯅ ꯃꯆꯤꯟꯁꯤ ꯉꯥꯡꯗꯨꯅ ꯇꯧꯔ ꯂꯩꯌꯦꯕ ꯇꯝꯐꯥꯅ ꯑꯣꯟꯊꯣꯛ ꯉꯟꯅꯁꯨ ꯆꯠꯈ꯭ꯔꯦꯗ ꯀꯩꯊꯦꯜ ꯆꯠꯄꯕꯣ ꯏꯕꯦ ꯍꯥꯏꯕꯤꯅ ꯆꯥꯛꯀꯧꯕ ꯅꯛꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯤ ꯌꯥꯝ ꯆꯤꯜꯂꯤ ꯑꯄꯥꯝ ꯄꯣꯠ ꯑꯃꯇ ꯈꯟꯐꯝ ꯈꯪꯗꯦꯅ ꯉꯟꯅ ꯆꯠꯂꯤꯅꯤ ꯇꯝꯐꯥ ꯈꯔ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ ꯃꯆꯤꯟꯗꯗꯤ ꯑꯍꯦꯟꯕ ꯋꯥ ꯑꯝꯇ ꯍꯥꯏꯔꯨꯗ꯭ꯔꯦ ꯉꯥꯡꯂꯨꯔꯕꯗꯤ ꯑꯃꯨꯛ ꯂꯦꯞꯂꯔꯣꯏ ꯈꯟꯕꯅ ꯏꯕꯦ ꯍꯥꯏꯕꯤꯅ ꯍꯣ ꯏꯆꯦ ꯇꯥꯕ꯭ꯔꯣ ꯀꯥꯏꯗ ꯂꯩꯒꯦ ꯏꯔꯤꯛꯅ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯌꯦ ꯏꯅꯥꯎ ꯏꯕꯦ ꯍꯥꯏꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯀꯂꯛꯂꯁꯅꯨ ꯃꯇꯥꯒꯨꯝ ꯂꯩꯔꯛꯂꯤꯕ ꯐꯤ ꯐꯅꯦꯛ ꯁꯅꯥ ꯂꯨꯄꯥ ꯑꯀꯤ ꯑꯃꯧꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯆꯦꯗ ꯎꯠꯂꯤ ꯇꯨ ꯐꯖꯕ꯭ꯔꯥ ꯏꯆꯦ ꯇꯥꯡꯈ꯭ꯔꯕꯖꯥꯠꯅꯤ ꯂꯤꯛꯀꯁꯤ ꯐꯖꯗ꯭ꯔꯣ ꯃꯤꯌꯥꯝꯁꯤꯅꯅꯦ ꯂꯥꯛꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯂꯤꯛꯁꯤ ꯃꯗꯨꯗ ꯑꯩꯅ ꯁꯦꯜ ꯈꯔ ꯍꯦꯟꯅ ꯄꯤꯔꯒ ꯂꯧꯔꯛꯂꯤꯕꯅꯤ ꯐꯅꯦꯛꯀꯁꯤ ꯌꯦꯡꯉꯨ ꯏꯆꯦ ꯃꯁꯤꯒꯤ ꯁꯤꯒꯨꯝꯕꯁꯦ ꯑꯅꯤ ꯁꯨꯅꯒ ꯌꯥꯎꯕ ꯅꯠꯇꯦ ꯍꯟꯗꯛꯇꯤ ꯈꯔ ꯀꯦꯊꯔꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯩꯔꯛꯂꯕꯅꯤ ꯗꯈꯤꯅꯥꯁꯨ ꯃꯃꯜ ꯑꯇꯥꯡꯕ ꯇꯧꯔꯛꯇꯣꯏꯅꯤꯅ ꯌꯥꯝ ꯐꯖꯩ ꯏꯅꯥꯎꯗ ꯑꯣꯟꯊꯣꯛꯅꯕꯨ ꯄꯛꯆꯔꯅꯤ ꯑꯁ ꯄꯣꯠꯀꯁꯤꯅ ꯇꯥꯡꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯁꯦꯜ ꯆꯪꯈ꯭ꯔꯕꯖꯥꯠꯅꯤ ꯏꯆꯦ ꯑꯗꯣ ꯏꯅꯥꯎ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ
ꯏꯆꯦꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯕꯅꯤ ꯅꯪꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯒꯣꯔꯣꯕꯅ ꯁꯦꯜ ꯌꯥꯝ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯆꯥꯛꯀꯧꯕꯒꯤꯗꯃꯛ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯆꯪꯂꯤꯕꯁꯦ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯆꯥꯛꯀꯧꯕ ꯍꯜꯂꯛꯂꯒ ꯄꯤꯒꯦ ꯇꯧꯕꯅꯤ ꯇꯥꯃꯅꯤ ꯍꯣꯏꯒꯤ ꯄꯣꯠꯐꯝꯗꯒꯤ ꯂꯧꯔꯛꯂꯤꯅꯤ ꯆꯥꯛꯀꯧꯕꯗ ꯐꯪꯂꯛꯀꯗꯧꯔꯤꯕ ꯗꯈꯤꯅꯥꯁꯤꯡ ꯑꯗꯨꯅꯅꯦ ꯑꯃꯨꯛ ꯁꯤꯡꯗꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯏꯄꯥꯝꯁꯨ ꯇꯅꯞ ꯇꯅꯞꯄ ꯑꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯒꯤ ꯃꯥꯏꯁꯨ ꯌꯦꯡꯗꯕ ꯌꯥꯗꯕ ꯑꯗꯨꯅꯅꯤ ꯏꯆꯦ ꯍꯣꯏꯕꯨꯗꯤ ꯌꯥꯝ ꯄꯨꯗ꯭ꯔꯁꯨ ꯌꯥꯕ ꯍꯥꯏꯗꯤ ꯀꯩꯁꯨ ꯃꯃꯜ ꯌꯥꯝꯕ ꯗꯈꯤꯅꯥꯗꯤ ꯑꯣꯏꯔꯝꯂꯣꯏꯗꯅ ꯑꯗꯨꯅ ꯏꯆꯦ ꯀꯩꯒꯗꯤ ꯈꯔ ꯈꯦꯠꯅꯔꯅꯤ ꯏꯔꯤꯛꯁꯨ ꯍꯥꯏꯔꯨꯕꯗ ꯀꯥꯟꯅꯔꯣꯏ ꯈꯟꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯛꯀꯧꯕꯁꯨ ꯂꯥꯛꯂꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯃꯕꯨꯡ ꯃꯆꯜ ꯑꯣꯏꯕꯒꯤ ꯃꯔꯤꯕꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯍꯜꯂꯤꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯁꯤꯡꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯏꯕꯦ ꯍꯥꯏꯕꯤ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯂꯤ ꯏꯔꯤꯛ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨ ꯉꯟꯅ ꯍꯧꯒꯠꯆꯗꯨꯅ ꯏꯃꯨꯡ ꯃꯪꯒꯣꯜꯁꯤ ꯁꯦꯡꯂ ꯃꯇꯨꯡ ꯁꯝꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥꯕꯨ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯊꯣꯡꯅ ꯊꯥꯛꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯤꯜ ꯂꯥꯡꯂꯤ ꯑꯗꯨꯕꯨ ꯏꯕꯦ ꯍꯥꯏꯕꯤ ꯃꯥꯗꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯈꯨꯖꯤꯟ ꯈꯨꯌꯥ ꯐꯦꯡꯂꯤ ꯀꯦꯕ ꯌꯥꯕ ꯀꯦꯔꯒꯦ ꯈꯟꯅ ꯇꯝꯐꯥꯅ ꯏꯕꯦꯝꯃ ꯏꯔꯦꯛ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯏꯃꯥ ꯂꯣꯏꯁꯤꯟꯕꯤꯍꯧꯔꯒꯦ ꯅꯪꯗꯣ ꯆꯠꯄꯃꯨꯛ ꯊꯦꯡꯈꯤꯅꯤꯅꯦ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯌꯥꯅꯤ ꯏꯃꯥ ꯏꯆꯥ ꯂꯥꯛꯂꯒ ꯆꯠꯀꯦ ꯃꯥ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯂꯩꯔꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯗ ꯌꯥꯔꯦ ꯌꯥꯔꯦ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯂꯣꯏꯁꯤꯜꯂꯤꯉꯩꯗꯅꯦ ꯃꯔꯥꯏ ꯂꯥꯛꯆꯔꯁꯅꯤꯗ ꯃꯇꯥꯡ ꯑꯗꯨꯗ ꯒꯣꯔꯣꯕ ꯃꯈꯨꯠꯇ ꯈꯥꯎ ꯃꯌꯨꯝ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯊꯣꯔꯛꯂꯤ ꯏꯕꯦ ꯍꯥꯏꯕꯤꯁꯨ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕ ꯃꯈꯩ ꯀꯦꯁꯤꯟꯗꯨꯅ ꯃꯉꯛꯇꯨ ꯊꯦꯛꯀꯠꯂꯗꯨꯅ ꯊꯣꯛꯂꯛꯏ ꯈꯥꯎ ꯑꯗꯨ ꯃꯌꯣꯝ ꯃꯌꯣꯝ 5-6ꯇꯤ ꯑꯣꯏꯒꯅꯤ ꯇꯝꯐꯥꯅ ꯂꯣꯏꯔꯕ꯭ꯔꯣ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯈꯣꯏꯕꯣ ꯊꯣꯏꯆꯥꯅ ꯑꯕꯣ ꯆꯠꯂꯒꯦ ꯑꯩꯁꯤ ꯐꯖꯔꯕ ꯐꯖꯔꯦ ꯏꯁꯨꯅ ꯏꯍꯦꯟ ꯍꯦꯛ ꯍꯦꯜꯂꯤ ꯂꯥꯎ ꯂꯥꯎ ꯑꯕꯣꯛ ꯃꯅꯝ ꯅꯝꯕꯤꯔꯒꯦ ꯒꯣꯔꯣꯕꯅ ꯃꯥ ꯑꯩꯗꯣ ꯆꯥꯛꯁꯨ ꯆꯥꯔꯅꯤ ꯑꯥꯒꯤ ꯏꯃꯥ ꯍꯣꯏꯅꯁꯨ ꯑꯩꯁꯨ ꯌꯥꯎꯅ ꯆꯥꯁꯤꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕ ꯏꯃꯥ ꯍꯣꯏ ꯄꯨꯟꯅ ꯆꯥꯊꯣꯛꯄꯤꯔꯝꯃꯣ ꯑꯩ ꯉꯥꯏꯕ꯭ꯔꯅꯤ ꯍꯣꯏ ꯍꯣꯏ ꯑꯍꯜꯁꯤꯡꯁꯨ ꯌꯥꯎꯅꯅꯦ ꯋꯥꯈꯜ ꯈꯟꯊꯗꯦꯗꯀꯣ ꯑꯗꯣ ꯅꯪꯕꯨ ꯅꯆꯜꯁꯦ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯤ ꯅꯪ ꯅꯁꯥꯗꯨꯗ ꯆꯥꯃꯤꯟꯅꯅꯤꯡꯕꯒꯗꯤ ꯐꯥꯎꯗꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯀꯃꯥꯏꯅ ꯇꯧꯏ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯤꯕꯅꯦ ꯗꯈꯤꯅꯥꯁꯨ ꯌꯥꯎꯗꯕꯗꯨꯗ ꯁꯤꯗ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯗ꯭ꯔꯅ ꯏꯕꯦ ꯍꯥꯏꯕꯤꯅ ꯑꯁ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯗꯨꯅ ꯑꯃꯨꯛ ꯂꯩꯔꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏꯅ ꯉꯥꯏꯔꯝꯂꯅꯤꯌꯦ ꯂꯥꯛꯑꯣ ꯃꯣꯏ ꯇꯥꯇꯣꯟ ꯂꯥꯛꯑꯣꯁꯦ ꯆꯠꯂꯝꯗꯥꯏꯁꯤꯗ ꯗꯥꯎ ꯊꯨꯝꯒ ꯌꯥꯔꯣꯏ ꯐꯖꯅ ꯆꯠꯆꯒꯦꯅ ꯇꯧꯕꯁꯤꯗꯅꯦ ꯌꯦꯠꯄꯤꯅꯕꯁꯦ ꯑꯗꯨꯝ ꯍꯦꯛ ꯊꯣꯛꯂꯛꯏ ꯌꯥꯔꯦ ꯏꯃꯥ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯕꯣ ꯇꯝꯐꯥ ꯃꯥꯏꯊꯣꯡ ꯈꯖꯤꯛꯇꯪ ꯁꯨꯛꯊꯅ ꯐꯔꯦ ꯐꯔꯦ ꯏꯆꯥ ꯏꯃꯧꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏꯒꯦ ꯒꯣꯔꯣꯕꯅ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯉꯥꯏꯔꯒ ꯂꯩꯔꯦ ꯑꯁꯨꯝꯅ ꯒꯣꯔꯣꯕꯁꯨ ꯏꯕꯦ ꯍꯥꯏꯕꯤꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯤꯡꯂꯒ ꯆꯠꯈ꯭ꯔꯦ ꯇꯝꯐꯥ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯖꯅ ꯆꯠꯈ꯭ꯔꯤꯕ ꯃꯆꯥ ꯃꯃꯧꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯏꯔꯤꯛꯁꯨ ꯂꯣꯏꯁꯤꯟꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯐꯤꯃꯛꯇꯤ ꯁꯦꯠꯇ꯭ꯔꯤ ꯏꯃꯥ ꯏꯆꯟꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯣ ꯈꯪꯗꯦꯅꯦ ꯉꯟꯅꯗꯤ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯅꯦ ꯂꯥꯛꯆꯔꯁꯅꯤꯗ ꯏꯃꯥ ꯃꯈꯣꯏꯒꯤꯁꯨ ꯃꯅꯝ ꯑꯗꯣ ꯆꯥꯛꯀꯧꯕꯅꯤꯅ ꯍꯦꯛ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄꯗꯣ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯕꯨ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯆꯠꯅꯕ ꯇꯧꯔꯣꯅꯦ ꯀꯔꯤ ꯀꯔꯤꯗꯤ ꯍꯥꯞꯂꯒꯦ ꯅꯪꯒꯤ ꯄꯣꯠꯇꯨꯕꯣ ꯏꯃꯥ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯅꯕ ꯌꯨꯕꯤ ꯂꯐꯣꯏ ꯁꯦꯝ ꯑꯗꯨ ꯈꯔ ꯄꯨꯔꯦꯗ ꯀꯌꯥꯃꯨꯛ ꯄꯨꯔꯨꯅꯤ ꯍꯥꯏꯒꯦ ꯃꯤꯅ ꯈꯖꯤꯛꯇꯗ ꯉꯥꯡꯅꯈꯤꯅꯤꯀꯣ ꯍꯟꯗꯛꯇꯤ ꯏꯃꯥꯁꯨ ꯄꯣꯠꯐꯝ ꯐꯝꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯃꯧꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯦ ꯃꯦꯟꯈꯠꯄꯤꯕ ꯉꯝꯗ꯭ꯔꯦꯗꯣ ꯄꯥꯔꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯏꯆꯜꯗꯣ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯑꯃꯨꯛꯇ ꯉꯥꯏꯔꯨꯈꯤꯒꯦ ꯃꯅꯝꯃ ꯅꯆꯥꯅꯨꯄꯥꯗꯣ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕꯁꯤꯡꯗꯣ ꯑꯋꯥꯠ ꯑꯄꯥ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯔꯨꯁꯣ ꯆꯥꯛ ꯏꯟꯁꯥꯡꯒꯗꯤ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯃꯣꯏ ꯇꯥꯆꯧ ꯉꯥ ꯊꯣꯡꯕꯗꯨꯗꯤ ꯃꯍꯤ ꯈꯔ ꯀꯪꯁꯤꯜꯂꯅꯤ ꯍꯥꯏꯗꯅ ꯁꯧꯍꯜꯂꯝꯂꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯡꯊꯕ ꯌꯥꯔꯅꯤꯗ ꯑꯣ ꯆꯥꯛꯈꯨꯝꯗꯨꯕꯨꯗꯤ ꯆꯪꯂꯨꯔꯅꯨ ꯃꯣꯠꯂꯅꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯅꯪꯁꯨ ꯏꯆꯜꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯆꯠꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯣ ꯑꯩ ꯊꯣꯡꯒꯥꯜꯗ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯔꯤꯅ ꯃꯆꯜ ꯊꯥꯗꯣꯏꯒꯤ ꯌꯨꯕꯤ ꯂꯐꯣꯏ ꯌꯥꯎꯕ ꯀꯣꯝꯄꯥꯛꯇꯨ ꯄꯥꯏꯕꯤꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯆꯪꯂꯛꯄꯗ ꯎꯕꯗ ꯏꯔꯤꯛ
ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯜꯕꯨ ꯀꯧꯖꯔꯛꯏ꯫ ꯂꯥꯛꯂꯕ꯭ꯔꯣ? ꯆꯪꯉꯣ ꯆꯪꯉꯣ, ꯅꯪ ꯉꯥꯏꯕꯗꯅꯦ ꯏꯃꯥꯁꯤ ꯋꯥꯖꯔꯕꯅꯤ꯫ ꯑꯁꯣꯝꯗ ꯏꯅꯝ ꯍꯣꯏ ꯂꯥꯛꯄꯗꯣ ꯃꯣꯏ ꯉꯥꯏꯕꯗ ꯊꯦꯡꯉꯤꯅꯤ ꯏꯅꯝꯃ꯫ ꯏꯅꯝꯇꯣꯟ ꯍꯣꯏꯗꯤ ꯆꯠꯈ꯭ꯔꯕꯣ? ꯆꯠꯈ꯭ꯔꯤ, ꯃꯥꯁꯨ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯏꯅꯝꯃꯁꯨ ꯆꯠꯅꯕ ꯇꯧꯕꯤꯔꯣ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯍꯣꯏ ꯍꯣꯏ ꯆꯠꯂꯗꯣꯏꯅꯤ, ꯅꯪ ꯂꯥꯛꯂꯒ ꯆꯠꯀꯦ ꯍꯥꯏꯗꯅ ꯏꯅꯝꯃ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯜꯕꯨ ꯑꯣꯛꯄꯤꯔꯗꯨꯅ ꯄꯥꯔꯤꯅ ꯏꯔꯤꯛꯀꯤ ꯃꯃꯥ ꯃꯆꯥꯕꯨ ꯊꯤꯟꯕꯤꯔꯨꯔꯒ ꯍꯜꯂꯛꯏ꯫ ꯏꯃꯨꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯥ ꯃꯕꯨꯡ ꯑꯃꯗꯤ ꯃꯆꯜ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯗꯨꯒꯤ ꯇꯥꯂꯛ ꯑꯗꯨꯗ ꯏꯕꯦꯍꯥꯏꯕꯤ ꯍꯥꯊꯨ ꯍꯥꯊꯨ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯥꯎꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯇꯨꯡꯗꯅ ꯒꯣꯔꯣꯕꯅ ꯃꯆꯥꯊꯣꯏꯕꯤ ꯆꯥꯗꯨ ꯃꯈꯨꯠ ꯁꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯟꯅꯗꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯠꯂꯣꯏꯕ, ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯣꯏꯕ ꯑꯩ꯫ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯅꯣ? ꯑꯩꯅ ꯐꯤꯒꯦ ꯐꯅꯦꯛ ꯂꯩꯔꯝꯃꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯃꯣꯏꯗ? ꯑꯗꯨꯒ ꯁꯛꯇꯨ ꯐꯅꯦꯛ ꯃꯣꯏꯅꯒ ꯇꯧꯔꯝꯗꯅ꯫ ꯏꯅꯝꯃ ꯃꯥꯗꯤ ꯑꯔꯩꯕ ꯄꯣꯠ ꯃꯈꯩ ꯄꯨꯗꯨꯅ ꯆꯠꯂꯝꯅꯤꯕ꯫ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯠꯂꯝꯃꯤꯗꯨꯅꯗꯤ꯫ ꯌꯥꯝ ꯐꯠꯇꯕ ꯃꯧꯅꯤ, ꯌꯥꯝ ꯐꯠꯇꯕ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ꯫ ꯑꯩ ꯂꯥꯛꯀꯅꯤ ꯈꯪꯅ ꯈꯪꯅ ꯇꯥꯆꯧꯁꯨ ꯂꯩꯔꯝꯗꯦ꯫ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯥꯛ ꯏꯟꯁꯥꯡꯒꯗꯣ ꯊꯣꯡꯂꯝꯂꯒ ꯆꯠꯂꯁꯨ ꯌꯥꯏꯗꯅ꯫ ꯅꯨꯄꯤꯅ ꯂꯣꯏꯅ ꯆꯨꯝꯈ꯭ꯔꯕꯅꯤ, ꯑꯙꯥ ꯃꯣꯔꯥꯅꯤ ꯄꯨꯔꯥ, ꯑꯙꯥ ꯃꯣꯔꯥ꯫ ꯃꯃꯤꯠꯁꯨ ꯐꯖꯅ ꯎꯗ꯭ꯔꯕ ꯍꯟꯅꯨꯕꯤꯗꯨꯗ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯊꯣꯡꯉꯨꯅ ꯏꯟꯁꯤꯜꯂꯝꯂꯕꯅꯤꯅ ꯐꯖꯔꯦ ꯏꯟꯁꯥꯡ ꯉꯧꯔꯣꯛ ꯉꯧꯔꯤ꯫ ꯉꯥꯗꯨꯅ ꯃꯀꯨꯒ ꯏꯄꯛ ꯄꯛꯂꯗꯅ ꯃꯊꯛꯇꯨꯗ ꯇꯥꯎꯔꯒ ꯄꯨꯊꯣꯔꯛꯏꯅꯦ꯫ ꯑꯩꯁꯦ ꯃꯣꯏꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯠꯇ꯭ꯔꯕ ꯃꯣꯏꯅ꯫ ꯂꯣꯏꯅꯔꯕꯅꯤ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯂꯣꯏꯅꯔꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯅ ꯈꯣꯡꯀꯨꯜ ꯐꯥꯎ ꯍꯦꯛ ꯇꯥꯔꯣꯏꯗꯕꯅꯤ꯫ ꯁꯛꯇꯨ ꯐꯅꯦꯛꯇꯨꯕꯨ ꯀꯅꯥꯅ ꯁꯦꯠꯅꯤ ꯍꯥꯏꯅ ꯇꯧꯔꯤꯅꯣꯕ? ꯌꯥꯝ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯦ, ꯌꯥꯝ ꯐꯠꯇꯕ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥꯅ ꯍꯦꯛ ꯈꯪꯖꯕ ꯅꯠꯇꯦ꯫ ꯒꯣꯔꯣꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯃꯃꯥꯍꯣꯏꯅ ꯇꯥꯈ꯭ꯔꯕꯗꯤ ꯏꯀꯥꯏꯖꯩ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯖꯩ꯫ ꯑꯁ ꯌꯥꯔꯦꯕ ꯁꯤ ꯅꯨꯄꯤ, ꯃꯤꯅ ꯇꯥꯔꯒ ꯏꯀꯥꯏꯖꯩꯌꯦꯕ, ꯇꯣꯛꯑꯣꯕ꯫ ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ꯫ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯄꯨꯔꯤ ꯃꯌꯥꯝꯗꯣ ꯃꯇꯧꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ꯫ ꯂꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯝꯒꯗꯕꯅꯤ꯫ ꯁꯥꯎꯔꯤꯉꯩꯗꯅꯦ ꯑꯝꯇ ꯍꯦꯛ ꯄꯨꯔꯛꯇ꯭ꯔꯦꯕ ꯑꯩꯁꯨ꯫ ꯑꯁ ꯏꯃꯥ ꯍꯣꯏ ꯇꯥꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯇꯝꯐꯥ, ꯊꯥꯗꯣꯏ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯃꯆꯥ ꯃꯃꯧꯅ ꯁꯥꯎꯗꯨꯅ ꯍꯜꯂꯛꯄꯒꯤ ꯃꯔꯝ꯫ ꯇꯝꯐꯥꯅ "ꯏꯕꯦꯝꯃ, ꯑꯇꯣꯝꯕ ꯂꯥꯛꯑꯣ, ꯏꯃꯥ ꯍꯣꯏ ꯆꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤꯌꯦ, ꯄꯨꯟꯅ ꯆꯥꯁꯤ ꯂꯥꯛꯑꯣ." ꯏꯕꯦꯍꯥꯏꯕꯤ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯌꯨꯝꯒꯤ ꯊꯣꯡꯒꯜ ꯋꯥꯡꯃ ꯂꯥꯟꯅ ꯄꯥꯏꯔꯛꯂꯤꯕ ꯉꯥ ꯊꯣꯡꯕꯒꯤ ꯃꯅꯝ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯆꯪꯁꯤꯟꯗꯨꯅ ꯆꯥꯔꯨꯗꯧꯕꯁꯨ ꯏꯀꯥꯏꯔꯤ꯫ ꯊꯥꯗꯣꯏꯅ "ꯏꯅꯝꯇꯣꯟ ꯂꯥꯛꯑꯣ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ, ꯅꯆꯜꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ." ꯏꯕꯦꯍꯥꯏꯕꯤ ꯉꯥꯡꯂꯝ ꯃꯄꯨꯝꯕꯨꯗꯨ ꯂꯦꯞꯂꯒ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯧꯅꯁꯥ ꯆꯪꯁꯤꯟꯗꯨꯅ ꯃꯤꯅ ꯑꯣꯛꯀꯅꯤ ꯑꯣꯏ ꯈꯪꯗ ꯃꯈꯩ ꯆꯪꯁꯤꯟꯗꯨꯅ ꯆꯥꯔꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯗꯈꯤꯅꯥ ꯇꯧꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯗꯈꯤꯅꯥ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯃꯅꯝꯃ ꯏꯔꯤꯛꯁꯨ ꯃꯆꯜꯒꯤ ꯗꯈꯤꯅꯥ ꯇꯧꯕ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯜꯂꯛꯄꯗꯨꯗ ꯃꯄꯥ ꯆꯥꯅꯔꯤ꯫ ꯃꯥꯡꯒꯣꯜꯒꯤ ꯃꯈꯥꯔꯣꯝ ꯊꯪꯅ ꯊꯥꯔꯤꯕ ꯐꯝꯃꯦꯟ ꯐꯛ ꯑꯗꯨꯗ ꯃꯆꯜ ꯑꯗꯨꯅ ꯐꯝꯂꯤ꯫ ꯅꯤꯡꯉꯣꯜ ꯃꯥꯅ ꯄꯨꯔꯛꯄ ꯍꯩꯔꯥ, ꯁꯦꯝ, ꯀꯣꯝꯂꯥ, ꯌꯨꯕꯤꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯈꯣꯛꯇꯨꯅꯁꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯔꯤꯛ ꯍꯧꯒꯠꯈꯤꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯏꯕꯦꯍꯥꯏꯕꯤ ꯃꯥꯗꯤ ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯗꯨꯗ ꯄꯨꯟꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯥꯟꯅꯔꯤꯕ, ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯎꯗꯕꯤꯗ ꯆꯥꯛ ꯇꯞꯇꯥꯏ ಚಾಥꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯂꯤꯕꯅꯤ꯫ ꯏꯔꯤꯛ ꯃꯅꯥꯎꯅꯨꯄꯤ ꯏꯕꯦꯍꯥꯏꯕꯤ ꯃꯥꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤ꯫ "ꯏꯅꯥꯎ, ꯇꯥꯕ꯭ꯔꯣ? ꯏꯆꯦꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ." ꯏꯕꯦꯍꯥꯏꯕꯤ ꯃꯁꯝ ꯀꯥꯇꯨ ꯏꯐꯥ ꯐꯥꯔꯗꯨꯅ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯄꯒꯤ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯀꯩꯅꯣ ꯏꯆꯦ, ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ? ꯌꯦꯡꯉꯣ, ꯁꯤꯒꯤ ꯐꯅꯦꯛꯁꯦ ꯑꯩꯒꯤ ꯏꯃꯥꯅ ꯗꯈꯤꯅꯥ ꯑꯣꯏꯅ ꯇꯝꯂꯛꯄꯅꯤ꯫ ꯃꯁꯤꯁꯦ ꯅꯪꯅ ꯏꯅꯥꯎ ꯒꯣꯔꯣꯕꯗ ꯄꯤꯗꯨꯅ ꯏꯆꯜ ꯊꯥꯗꯣꯏꯒꯤ ꯗꯈꯤꯅꯥ ꯑꯣꯏꯅꯅꯦ ꯄꯤꯕꯤꯔꯣ꯫ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯅ ꯏꯆꯜꯒꯤ ꯗꯈꯤꯅꯥꯅꯦ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯑꯃ ꯁꯤꯡꯗꯨꯅ ꯁꯥꯍꯟꯕꯅꯤ꯫ ꯁꯤꯅꯅꯦ ꯅꯈꯣꯏ ꯅꯥꯇꯩꯗ ꯏꯆꯜꯒꯤ ꯗꯈꯤꯅꯥ ꯑꯣꯏꯅ ꯇꯝꯍꯜꯂꯒꯦ." ꯃꯗꯨꯃꯛꯇꯗ ꯏꯕꯦꯍꯥꯏꯕꯤ ꯋꯥꯈꯜ ꯀꯩꯁꯨ ꯑꯍꯦꯟꯕ ꯈꯜꯂꯨꯗꯦ꯫ ꯏꯕꯦꯍꯥꯏꯕꯤꯅ "ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯐꯅꯦꯛꯇꯨꯅ ꯀꯅꯥꯒꯤꯅꯣ? ꯏꯆꯦꯒꯤ ꯍꯥꯞꯄꯛꯏꯔꯣ ꯑꯗꯨꯁꯨ?" "ꯁꯤꯅꯅꯦ ꯏꯃꯥꯅ ꯅꯪꯒꯤꯅꯦ ꯍꯥꯏꯗꯨꯅ ꯇꯝꯂꯛꯂꯤꯕꯅꯤ." ꯏꯕꯦꯍꯥꯏꯕꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯆꯦꯗ ꯍꯪꯀꯠꯅ ꯌꯦꯡꯖꯗꯨꯅ "ꯏꯆꯦ, ꯅꯪꯒꯤꯗꯤ?" ꯏꯔꯤꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯩꯒꯤꯗꯤ ꯑꯗꯨꯗꯨꯅꯤ, ꯅꯪꯅ ꯏꯆꯜꯒꯤꯅꯦ ꯍꯥꯏꯗꯨꯅ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯣ꯫ ꯀꯨꯝꯃꯁꯤꯒꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯅ ꯈꯨꯗꯣꯜ ꯑꯃꯃꯝ ꯄꯤꯗꯨꯅ
ꯅꯤꯡꯉꯣꯜꯂꯣꯏꯕꯤꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕꯥꯁꯤꯡꯒꯤ ꯃꯐꯝꯗ ꯄꯤꯔꯝꯕ ꯕꯣꯔ ꯑꯗꯣ ꯑꯇꯩ ꯀꯩꯗꯁꯨ ꯐꯪꯂꯣꯏ꯫ ꯑꯗꯨꯅꯅꯦ ꯍꯟꯗꯛ ꯏꯅꯥꯎꯅ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯗꯨꯅ ꯏꯆꯜꯒꯤ ꯈꯨꯗꯣꯜ ꯑꯃꯠꯇ ꯂꯩꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯆꯦꯅ ꯄꯤꯔꯤꯕꯗꯨꯅꯅꯦ ꯏꯅꯥꯎꯒꯤ ꯈꯨꯗꯣꯜ ꯑꯣꯏꯌꯨ꯫ ꯌꯥꯝꯗ꯭ꯔꯕꯁꯨ ꯅꯤꯡꯉꯣꯜ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯔꯥꯎꯖꯗꯣꯏꯅꯤ꯫ ꯅꯪꯁꯨ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯏꯆꯦꯁꯨꯅꯦ ꯏꯆꯜꯒꯤ ꯗꯈꯤꯅꯥ ꯄꯤꯕ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯏꯅꯥꯎꯅ ꯍꯜꯂꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯤꯛ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯄꯨꯝꯕꯗꯨꯒꯤ ꯇꯩꯑꯣꯟꯅꯅ ꯃꯆꯦ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯉꯥꯡꯂꯛꯂꯤꯕ ꯄꯨꯝꯕꯗꯨꯅ ꯏꯕꯦꯍꯥꯏꯕꯤꯗꯤ ꯃꯆꯦꯕꯨ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯤꯗ ꯀꯞꯄ ꯍꯧꯅꯗꯦꯁꯦ ꯇꯧꯍꯩꯗꯦꯕ꯫ ꯏꯆꯦꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯇꯅ ꯐꯠꯇꯕꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯑꯩꯕꯨ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯔꯤ꯫ ꯑꯩꯅ ꯈꯜꯂꯨꯕꯒ ꯏꯆꯦꯅ ꯈꯜꯂꯝꯕꯒ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕ꯫ ꯏꯆꯦ ꯑꯩ ꯄꯨꯝꯅꯃꯛꯇ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ꯫ ꯉꯁꯤꯗꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯒꯦ ꯏꯆꯦ꯫ ꯏꯆꯦ ꯊꯣꯛꯂꯁꯤ꯫ ꯑꯩ ꯏꯆꯜꯕꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯒꯦ꯫ ꯑꯩ ꯃꯅꯝ ꯑꯃ ꯑꯣꯏꯅ ꯏꯆꯜꯕꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯍꯥꯏꯅ ꯍꯥꯏꯒꯦ ꯏꯆꯦ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯁꯨ ꯃꯇꯨꯡꯗꯗꯤ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯏꯆꯦ ꯃꯅꯝ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯏꯆꯜꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯛꯂꯒ ꯏꯆꯜꯕꯨ ꯅꯨꯡꯁꯤꯅ ꯂꯧꯁꯤꯟꯕꯤꯒꯗꯕ ꯑꯩꯅ ꯋꯥꯈꯜ ꯑꯃꯇ ꯈꯟꯊꯍꯧꯗ꯭ꯔꯦ꯫ ꯃꯕꯨꯡ ꯑꯇꯣꯝꯕ ꯑꯣꯏꯔꯤꯕ ꯃꯥꯕꯨꯁꯨ ꯄꯨꯛ ꯐꯠꯇꯕꯤ ꯑꯩꯅ ꯏꯄꯥꯝꯗ ꯄꯨꯗꯨꯅ ꯆꯠꯂꯨꯕꯅꯤ꯫ ꯑꯩꯅ ꯉꯁꯤ ꯏꯄꯥꯝꯗ ꯆꯠꯄꯗ ꯑꯩꯒꯤ ꯇꯥꯆꯧ ꯂꯩꯔꯝꯗꯕꯗ ꯑꯩꯅ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯒ ꯃꯥꯟꯅꯅ ꯏꯆꯜ ꯃꯥꯁꯨ ꯃꯥꯒꯤ ꯇꯥꯇꯣ ꯂꯩꯔꯝꯗꯕꯗ ꯐꯥꯎꯕ ꯏꯍꯨꯜꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯔꯝꯒꯅꯤꯀꯣ꯫ ꯏꯆꯦ ꯑꯩ ꯂꯥꯜꯂꯦ꯫ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯍꯥꯏꯕꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯃꯅꯦꯝꯃꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯊꯥꯡꯂꯤꯕꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯖꯔꯛꯏ꯫ ꯏꯃꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯃꯧꯅ ꯇꯧꯍꯩꯗꯕꯀꯌꯥ ꯏꯃꯥꯒꯤ ꯃꯐꯝꯗ ꯇꯧꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯃꯧ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯆꯦꯅ ꯄꯔꯥꯕ ꯇꯝꯕꯤꯔꯤ꯫ ꯑꯩꯅ ꯇꯧꯈꯤꯕ ꯄꯨꯝꯕꯗꯣ ꯉꯁꯤꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯔꯦ꯫ ꯏꯃꯥꯅ ꯅꯃꯧꯕꯨ ꯅꯨꯡꯁꯤꯗꯨꯅ ꯉꯥꯡꯕ ꯆꯩꯕ ꯀꯌꯥꯗꯨꯗ ꯄꯨꯛ ꯐꯠꯇꯕꯤ ꯅꯃꯧꯅ ꯏꯃꯥꯕꯨ ꯋꯥꯔꯧꯔꯨꯔꯤ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯏꯕꯨꯡꯅꯤꯅ ꯑꯃꯅꯁꯨ ꯑꯩꯕꯨ ꯊꯑꯣꯏꯕꯤꯗ꯭ꯔꯦ꯫ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯍꯩ ꯑꯉꯥꯎꯕꯤ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯏꯆꯥ ꯏꯃꯨꯡꯗ ꯉꯥꯡꯕ ꯆꯩꯕꯗꯤ ꯄꯨꯛꯅꯤꯡꯗ ꯃꯥꯂꯣꯝ ꯊꯝꯗꯨꯅ ꯉꯥꯡꯕ ꯅꯠꯇꯤꯌꯦ꯫ ꯅꯈꯣꯏꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯕꯅꯤ꯫ ꯏꯃꯧꯅ ꯄꯨꯝꯅꯃꯛ ꯈꯪꯂꯛꯇꯨꯅ ꯏꯃꯥꯗ ꯅꯨꯡꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯂꯤꯕꯁꯦ ꯃꯁꯤꯅ ꯏꯃꯧꯒꯤ ꯄꯥꯞ ꯄꯨꯝꯕ ꯀꯧꯊꯣꯛꯂꯕꯅꯤ꯫ ꯀꯞꯀꯅꯨꯁꯦ ꯅꯀꯣꯛ ꯆꯤꯛꯅꯕꯅꯤ꯫ ꯏꯕꯦꯍꯥꯏꯕꯤꯅ ꯏꯕꯦꯝꯃ ꯄꯨꯛ ꯐꯠꯇꯕꯤ ꯅꯅꯝꯃꯅ ꯏꯆꯜꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜ ꯑꯝꯇ ꯇꯝꯂꯨꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯏꯆꯦꯅ ꯂꯣꯟꯅ ꯀꯧꯁꯤꯟꯗꯨꯅ ꯏꯆꯜꯒꯤ ꯈꯨꯗꯣꯜ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯏꯆꯦꯒꯤ ꯏꯃꯥꯅ ꯄꯤꯔꯕ ꯐꯅꯦꯛꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ꯫ ꯏꯆꯦꯒꯤ ꯈꯨꯗꯣꯜꯗꯨꯗꯤ ꯀꯥꯏꯊꯣꯛꯂꯔꯣꯏ꯫ ꯏꯅꯝꯃꯅ ꯏꯆꯜꯒꯤꯗꯃꯛꯇ ꯍꯟꯗꯛ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯁꯦꯠꯇꯨꯅ ꯏꯄꯥꯝꯗ ꯆꯠꯀꯦ ꯈꯟꯗꯨꯅ ꯐꯤꯒꯤ ꯐꯅꯦꯛ ꯑꯃ ꯂꯩꯕꯅꯤ꯫ ꯏꯅꯝꯃꯅ ꯁꯦꯠꯇꯨꯅꯗꯤ ꯆꯠꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯏꯄꯥꯝꯗꯒꯤ ꯑꯔꯣꯏꯕ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯗꯣ ꯏꯆꯜꯒꯤꯗꯃꯛꯇ ꯑꯩꯅ ꯄꯤꯒꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯏꯅꯝꯃꯒꯤ ꯏꯐꯝꯗꯒꯤ ꯏꯆꯜꯒꯤꯗꯃꯛꯇ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯏꯄꯥꯝꯗꯁꯨ ꯑꯩꯒꯤ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯏꯃꯥꯅ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯤꯕ ꯈꯨꯗꯣꯜ ꯑꯗꯣ ꯂꯧꯔꯨꯒꯦ꯫ ꯏꯆꯜꯒꯤ ꯑꯍꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗꯒꯤ ꯏꯅꯝꯃ ꯋꯥꯈꯜ ꯇꯥꯕ ꯑꯣꯏꯔꯒꯦ꯫ ꯉꯁꯤꯗꯤ ꯀꯨꯝ ꯑꯃꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗꯨꯒꯤ ꯅꯨꯡꯒꯤ ꯑꯔꯊ ꯈꯪꯂꯦ꯫ ꯊꯥꯗꯣꯏꯅ ꯏꯅꯝꯃꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯖꯤꯜꯂꯨ꯫ ꯑꯩ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯤꯌꯦ꯫ ꯏꯅꯝꯃꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯆꯜ ꯑꯩꯕꯨ ꯑꯣꯛꯄꯤꯕꯗꯨꯅꯤ ꯅꯆꯜꯅ ꯄꯥꯝꯖꯕꯗꯤ꯫ ꯗꯈꯤꯅꯥꯗꯨꯒꯤ ꯅꯠꯇꯦ ꯅꯆꯜꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯏꯅꯝꯃꯅ ꯉꯝꯂꯕ ꯀꯥꯟꯗ ꯑꯉꯝꯕ ꯍꯥꯞꯄꯤꯌꯨ꯫ ꯉꯝꯗ꯭ꯔꯕꯁꯨ ꯈꯨꯗꯣꯜ ꯑꯃꯠꯇ ꯌꯥꯎꯗ ꯅꯨꯡꯁꯤꯅ ꯅꯆꯜ ꯑꯩꯕꯨ ꯆꯔꯥ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯂꯥꯡꯕꯤꯗꯨꯅ ꯅꯆꯜꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯀꯧꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯀꯧꯕꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯏꯃꯨꯡ ꯑꯗꯨꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯏꯕꯦꯍꯥꯏꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯡꯑꯣꯟ ꯑꯣꯜꯂꯤ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯅꯤꯒꯤ ꯅꯨꯄꯤ ꯏꯕꯦꯝꯆꯥ ꯂꯥꯛꯇꯨꯅ ꯏꯕꯦꯍꯥꯏꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯏꯕꯦꯍꯥꯏꯕꯤ
Ibi haibi tabro Irik thoklaktuna khumlei Ichia kakhatpiro Inahawdo maningda lerungani ay kakthokjarake Irik maninglomda laktuna manawnupi ibi haibibu kauraduna lakminare Ibi haibina Ichia Ibemchana Ibi haibiya kaino nangna tawrisibo Nangbu chakauba nunganbaga aigi seldo Tilakane hairamnaga tumini atele singshribadubo Nate nangbu aigi seldo hatlage hairibro Nate iche Aido paraga mataduna tawbani Ngaibibagi ngaibiba Tha amataga ngaibiyo Ai athubada soiduna singma ngamdaba honajage Hera numit mangani khak lawge hairamlaga Tha ama kaina as karino amuk taruklibadu Ai yum saribado lephallaga nangna sel pirakpa ngairaga leiba tarine Tawba yam ngamakat singba ngamloidaba oirabadi karigi lawribano Aidi ngasi sel pudana hallaroi Nang kari tawgege ngamnaba thidunane pirakadabani Iche ai isigi khongpaiduna khurumlabasu khurumjage Ai tasene leitabani Ai upayamta leitrise Madam khazikta dengai biyuba Irikna Isege seldubu kaya oidoino Lupa sani ni bema Aduga aigi potpamda laktuna Muga pi amaga pigi pane amagasu laukribani Irikna Isya Isege seldo sudi sudre Ai lupa sani dumudi bizarage Aduga panek pidugi selna Takai amaguma leiraga Isege yumda soidana tinjarage Ibi haibina Ichya Nangdi karaidagi selno Inaw aina ibungogini haiduna khara tungsinba sel khara lei Aduna pikrage Ichya Isigi tawimal sibu Karina naman singadabano khangche Ichina Aya awamu pumnama kokhanbibani Ichidi Aya imani Aina patludabana Isigi tungsinjaba selatubuso Kayhangadawne Kaishu khalunuse Matungdana Pusindraga loire Matam asuk yam lairibasidi Mayam tungsinba yari Isya Ay seldo lauthok zarukiki Ngayakta ngaibiramo Asumna irikna seladubu lauthok luduna Ibiyamsada pikre Minungsi thawjal haibi mase oina phanglubana Ibi haibisu wakhal tabi yumgi yumburembi haibadu oire Masa mawa manem matai singbu Kasu laitana khaluba ibi haibi ngasidi Imunga dugi minungsi thawjal tana yomduna Fatab lamsat kaya masumthokduna aray leita Awa ana kayabu tathok tasin tawduna Ingna signa panba yumban Nungay ay panapan ba imong haibdo oiduna Nungay na pan kirami